ꯁꯤ ꯃꯥꯟꯅꯗꯦꯕꯀꯣ ꯁꯤꯁꯤꯅ ꯀꯔꯦꯟ 3x ꯅꯦꯕ 3x ꯅꯦ ꯑꯩꯈꯣꯏꯁꯦ ꯁꯤꯁꯦ ꯑꯍꯨꯝꯗꯤ ꯐꯪꯉꯦꯕ ꯑꯃ ꯐꯪꯗꯕ ꯑꯗꯨꯒꯤ ꯁꯣ ꯀꯔꯦꯟꯁꯤ 3xꯁꯦ 또 사이버과 어 삐달 미치 삐주고 삐라 삐는 그냥 삐로 거기 깜빡아 삐로 나 삐게 혹시 ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯁꯥꯟꯅꯕ ꯍꯜꯂꯛꯑꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗ ꯌꯥꯝꯃꯟꯗꯅꯀꯣ ꯆꯦꯂꯦꯟꯖ ꯇꯧꯔꯣ ꯆꯦꯂꯦꯟꯖ ꯇꯧꯔꯣ ꯍꯧꯖꯤꯛꯁꯦ ꯂꯩꯕ ꯆꯠꯂꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯦꯂꯦꯟꯖꯀꯤ ꯄꯅꯤꯁꯃꯦꯟꯗꯣ ꯅꯪꯒꯤ ꯇꯧꯗꯣ ꯀꯀꯥꯒꯤ ꯀꯩꯅꯣ ꯏꯁꯩꯒꯤ ꯀꯩꯀꯩ ꯆꯠꯄ ꯍꯥꯏꯗꯤ ꯃꯥꯏ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯀꯦꯕ ꯃꯥꯏ ꯚꯤꯗꯤꯑꯣꯒꯤ ꯏꯁꯩ BTS ꯍꯥꯏꯇꯥꯔꯦ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯑꯗꯨꯒꯨꯝꯕ ꯇꯧꯕꯩꯁꯨ ꯃꯥꯒꯤ ꯆꯠꯄ ꯈꯣꯠꯄ ꯑꯗꯒꯤ ꯑꯩꯅ ꯂꯩꯇꯕꯅꯤ ꯂꯣꯏ ꯇꯝꯕ ꯌꯥꯗ꯭ꯔꯦ ꯃꯥ ꯂꯩꯇꯕꯅꯤ ꯇꯝꯕ ꯌꯥꯗ꯭ꯔꯦ ꯁ꯭ꯀꯨꯜ ꯀꯩꯀꯥ ꯆꯠꯄꯩꯅꯤꯗ ꯑꯗꯣ ꯁꯥꯟꯅꯕ ꯅꯝꯗꯤ ꯅꯝꯃꯛꯀꯅꯤ ꯁꯣꯏꯗꯅ ꯕꯖꯥꯔꯗ ꯑꯩ ꯅꯨꯄꯤ ꯁꯥ ꯆꯠꯀꯅꯤ ꯄꯣꯠꯆꯩ ꯂꯩꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯒꯦꯁ ꯑꯃ ꯌꯥꯎꯔꯛꯄ ꯃꯨꯆꯤ ꯍꯥꯏꯇꯧ ꯍꯥꯏꯒ ꯑꯗꯣ ꯅꯨꯃꯤꯗꯥꯡꯅꯤ ꯍꯧꯖꯤꯛ ꯇꯥꯏꯔꯦꯅ ꯁꯥꯟꯅ ꯍꯜꯂꯛꯄꯒꯅꯤ ꯆꯠꯂꯤ ꯀꯩꯅꯣ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ 3x ꯇꯣ ꯑꯗꯨ ꯆꯦꯂꯦꯟꯖ ꯇꯧꯁꯦꯅ ꯍꯥꯟꯅꯕꯨꯗꯤ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯨꯁꯨ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯒꯤ ꯅꯪ ꯇꯧꯊꯣꯛꯁꯦꯅ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯂꯩꯕ ꯆꯠꯂꯤꯌꯦ ꯑꯗꯣ ꯄꯨꯡꯗꯤ ꯐꯖꯔꯦ ꯇꯔꯦꯠ ꯇꯥꯔꯒꯁꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯣ ꯌꯥꯝ ꯂꯩꯔꯨ ꯌꯧꯀꯥꯟꯗ ꯎꯠꯂꯛꯑꯒꯦ ꯍꯧꯖꯤꯛ ꯂꯩꯕꯂ ꯊ꯭ꯔꯤꯁꯨ ꯑꯃꯨꯛꯈꯛꯇ ꯉꯥꯏ ꯃꯥꯜꯂꯦ ꯌꯦꯡꯉꯨꯅꯦ ꯁꯤꯁꯨ ꯑꯍꯨꯝꯈꯛꯇꯪꯅꯦ 3x ꯑꯗꯨꯝꯁꯨ ꯂꯩꯕ ꯄꯣꯠ ꯆꯤꯛꯀꯟ ꯍꯥꯏꯌꯦ ꯈꯪꯗꯦ ꯑꯗꯨꯒana ꯕꯨꯜꯗꯥꯛꯀꯤ ꯑꯅꯤ ꯑꯃ ꯇꯧꯔꯁꯦ ꯁꯤꯁꯦ ꯑꯅꯤ ꯑꯃꯒ ꯑꯗꯨꯒ ꯑꯃꯒ ꯍꯥꯞꯄꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯩꯊꯔꯛꯑꯒꯅ ꯍꯧꯖꯤꯛ ꯂꯩꯕ ꯂꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯃꯥꯟꯗꯤ ꯃꯥꯟꯅꯗꯦ ꯑꯗꯣ ꯃꯥꯟꯅꯗ꯭ꯔꯁꯨ ꯌꯥꯎꯍꯧꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯑꯃꯒ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯑꯃꯒ ꯇꯧꯔꯝꯃꯦ ꯑꯗꯣ ꯈꯪꯗꯦ ꯀꯔꯦꯟꯒꯤꯅꯤ ꯍꯥꯏ ꯑꯗꯣ ꯁꯥꯗꯤ ꯁꯥꯔꯝꯕ ꯌꯥꯏ ꯂꯦꯁ ꯍꯧꯔꯁꯤ ꯑꯃꯨꯛ ꯂꯩꯕ ꯂꯥꯛꯑꯦ ꯃꯔꯤ ꯂꯩꯁꯜꯂꯦ ꯃꯔꯤ ꯅꯠꯇ꯭ꯔꯥ yung ꯐꯣꯟ ꯌꯥꯎꯔꯛꯇꯕꯒꯤ FM radio ꯇꯥꯕꯗ ꯇꯔꯨꯛ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯦꯂꯦꯟꯖ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯃꯕꯥꯅꯤꯗꯣ ꯉꯁꯤꯗꯤ ꯅꯩꯔꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯃꯣꯏꯔꯥꯡꯗ ꯁꯥꯔꯣꯅꯤ ꯄꯅꯤꯁꯃꯦꯟꯁꯦ ꯀꯩꯅꯣꯅꯦꯕ ꯄꯅꯤꯁꯃꯦꯟꯁꯦ ꯃꯥꯏꯕꯤꯁꯦ ꯍꯣꯏ ꯁꯤ ꯃꯌꯥꯝ ꯁꯤꯗꯕꯁꯤꯅ ꯅꯠꯇꯦꯀꯣ ꯃꯥꯏꯕꯤꯁꯦ ꯃꯥꯏꯕꯤꯒꯤ ꯗ꯭ꯔꯦꯁꯇꯣ ꯋꯥꯏꯗꯅ ꯑꯗꯨꯒ ꯃꯦꯀꯞꯁꯨ ꯀꯧꯔꯅꯤ ꯑꯗꯨꯒ ꯃꯥꯏꯕꯤꯁꯦ ꯑꯩꯈꯣꯏ ꯁꯥꯔꯅꯤ ꯑꯗꯣ ꯃꯥꯏꯕꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯀꯣꯟꯅ ꯊꯥꯒꯠꯂꯛꯀꯅꯤ ꯀꯩꯅꯣ ꯍꯥꯟꯅ ꯊꯥꯒꯠꯂꯛꯇꯣꯏꯅꯦꯕ ꯀꯩꯅꯣꯗꯣ ꯆꯦꯂꯦꯟꯖꯀꯤ ꯑꯃ ꯄꯣꯛꯈꯤꯕꯗꯣ ꯍꯥꯟꯅ ꯊꯥꯒꯠꯂꯛꯇꯣꯏꯅꯦꯕ ꯃꯥꯏꯕꯤꯁꯦ ꯑꯩꯈꯣꯏ ꯁꯤꯅ ꯑꯃꯨꯛ ꯀꯣꯟꯅ ꯊꯥꯒꯠꯂꯛꯇꯣꯏꯅꯦꯕ ꯅꯣꯗꯗꯤ ꯌꯥꯔꯣꯏ ꯂꯥꯏꯔꯥꯎꯅ ꯖꯒꯣꯏ ꯁꯥꯔꯗꯤ ꯑꯩ ꯂꯩꯀꯥꯏꯗ ꯇꯥꯟꯊꯣꯔꯛꯑꯅꯤ ꯑꯩ ꯅꯠꯇ꯭ꯔ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜ ꯄꯥꯎ ꯁꯣꯅꯤꯅ ꯄꯥꯎ ꯄꯥꯖꯦꯗ ꯑꯍꯥꯟꯕꯗ ꯃꯪꯉꯤꯕꯀꯣ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯤ ꯗ꯭ꯔꯦꯁꯀ ꯁꯤꯗꯅ OGꯅꯦꯀꯣ ꯔꯥꯃꯦꯟꯗꯤ ꯆꯞ ꯃꯥꯟꯅꯩꯗ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔꯦꯀꯣ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛ ꯇꯧꯗꯣ ꯄꯥꯎꯁꯦ ꯑꯅꯤ ꯁꯨꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯊꯦꯡꯖꯤꯜꯂꯦꯕ ꯃꯩꯁꯦ ꯑꯃꯨꯛ ꯃꯨꯠꯂꯔꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅꯤ ꯆꯠꯊꯣꯛꯄꯤꯒꯦ ꯑꯩꯒꯤꯔꯣ ꯈꯪꯈꯤꯅꯤ ꯀꯩ ꯉꯁꯥꯏꯗꯤ ꯑꯁ ꯀꯥꯎꯔꯤꯌꯣ
try. Cũng dễ mà mèo xin mạo khuyên plus ma'am Spicy noodles challenge challenge ma'am mà challenge Challenge hatu hatu ma'am kami challenge kata ngaure. do challenge for that photo Ma'am 3x ne Pero warau vida mama habdi koi sigi keno poki challenge to adu ya punishment do koi kaje thabak su chat re sai blog mama da blog oi keno yam yaw kan da hai bane ko adu ki thabak thok pulai da number sapse sangde ado school chale school sapse khobre sangde na sang je hai sandi na tra hai bada heng sandi heng ya da hengum nam de ba 그래서 도 거기 다음에 바자르 싹 뜨네요 거. hi hello 또네 아도 실례요 거 맞아. 이지라. 파기다 보니까. 아도 실례 That's when 너무 serious 거 아도 그냥 소시 많아요 거 시제 카린 3x 네바. 3x 네 어거지 시제 홈님 방에 아마 방다가 아도 소kan si 3x 또 사이 거 하지 사이. 거기 지금 믹스 선물 한데 spicy noodles sai habis to mahi katang kada ting ko to tang wala hagal habis sabaje bu akasmina 아도 그냥 시기 그노제 마기 로제 좋아하는 거의 사블로래. 아도 그냥 노 리액션 탐도네. 그래서 신나게 한 놓고 그것도 돼. 시작 가면 돼. 아도 진짜 하야 음절을 번 문을 번도 탐도네. so hold to ga ado yengase kamai tawge do ado akhoi sida lei sina khoi breakup ke khoi breakup lei ta khoi maning gi mai chakla kana fire brigade ki kono ka nam lei ma kapsan na bane ko ado nimjang ne to ji thing thenge da hojin nam to se khoi ni video shi wa han ba yingbu ni shi na like share subscribe to remo to bell icon in the middle. ado khoi kamai to channel chi sabul hek sabul ga dum tha ja ta ma sa yes 오케이. 잘 찾아서 거니까. 진짜 잘 담지 시제 손맛 담지. 어묵 구지 好的好人都是 OK 冇我哋應該唔得嘅但係唔得嘅咁樣但係呢個係嘛邊係嘅咁樣的한딱 뒤만 하고 방어 이제 뭐야뭐 토하는 거 있단 말이야 농할 때도 그거 또래요 아도 아이 농할 때 아이는 건 거니 아이는 건 먹을 수 있거니 너 그래 사커라 하지 다시 렉터스가 복설 복설이 겁나다 보니까 겁나다 빠져나 이제 뜬는 싸위 떠이죠 빠져나 하우잖아도 상바 마 합들어가 니 농할 때나 합복 보내고 겁나는 미 빠져나 사자버네 오케이 싸우고 서비스 아니 바이오 시 시마이 아무튼 거기 그래 상이 3 2 1 go Oh my god. Wait. 불리네. 꼭 달가네. Oh no. 네. Ôi, resisting. Dạ. Come on. 3, 2, 1, go.
We got until this. 5 minutes. Okay. Yeah, they're gonna know porque casaba que tao no tu ga. Ang nga ba? Mo ya da to. Hey, kiếm đâu chứ? Pi tai. So, Michi pi juga pirahas. Vai ya, dibu sai. Ya, le pin da ni tao si ba. Mane pinam ni me, pinam ni. Ni am pilo ko koi kapaga. Ni ka pilo nai. Pi ke yung siya. Mình ham rồi nè, nàng ấy mà chung sao vậy? Con này chắc là mình xin mình cặp với bây giờ dạy rồi. Nó cặp thì. Nó cặp. 바랍니다. 좀 나 제일 스파시 누르 찾아. 거기 비 다보 갖다 내봐. 좀 더 그래. 알아. 자. 오케이. 어디 쌌어?
in my opinion tamoy na loss oy ko my expression daw itaw de hay unang minute ama phale expression daw de tꯧde ꯃꯌꯥꯝꯗ ꯁꯤꯟꯅꯔꯦ ꯁꯤꯗꯤ ꯃꯌꯥꯝ ꯁꯤꯟꯅꯔꯦ ai wakhan ya ko tawo na pole na lei ko ꯆꯥꯔꯒ sa ꯖꯤꯝꯖꯤ ꯍꯣꯏ ꯆꯥꯁꯦ ꯃꯍꯤ ꯈꯨꯇꯥꯁꯤꯀꯣ ꯊꯛꯑꯣ ꯌꯣꯟꯊꯣꯛꯈ꯭ꯔꯁꯦ ꯍꯟꯗꯣꯛꯑꯁꯦ ꯆꯠꯇꯦ ꯍꯥꯏꯒ ꯅꯤ ꯉꯁꯥꯏꯗ ꯑꯩꯈꯣꯏ ꯊꯛꯍꯧꯗ꯭ꯔꯦ ai ngam do ꯈꯪꯗꯦ ꯃꯌꯥꯝꯅ ꯉꯝꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝꯗ ꯁꯤꯟꯅꯔꯦ ꯍꯟꯗꯛꯀꯤꯁꯤ ꯃꯌꯥꯝ ꯁꯤꯟꯅꯒꯦꯔꯥ ꯁꯤꯟꯅꯔ ꯄꯅꯤꯁꯃꯦꯟ ꯑꯩꯈꯣꯏꯗꯤ ꯇꯧꯔ ꯂꯣꯏꯔꯦ cholo oi man thang na mamang ngon ding ngam me dai dai taw ni ra cha ꯑꯗꯨ ꯑꯣꯏꯇꯥꯔ ꯇꯥꯞꯐꯣꯡꯗꯅꯦ ꯁꯨꯃꯥꯏꯅ ꯈꯪꯕꯗ ꯏꯅꯦ ꯃꯣꯏ ꯁꯤ ꯂꯦꯛꯄ ꯃꯐꯝꯗꯣ ꯆꯥꯛꯇꯤ ꯆꯥꯍꯧꯏ ꯏꯁꯥ ꯂꯨꯄꯥ 35 ꯄꯤꯔꯝꯕꯅꯦ ꯍꯧꯖꯤꯛ 25 ꯌꯧꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕꯅꯦ ꯑꯗꯣ ꯅꯥꯄꯤ ꯏꯟꯖꯥꯡ ꯆꯥꯕ ꯁꯥꯉꯥꯅꯦ ꯂꯝꯕꯤ ꯅꯪ 사물에 또 anale ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ mo ja ko tawo na poi ko yam si ya di ya ni ma sai expression kyam tawi ha tang da ai na chu ne nu le do ma expression la kan expression kyam tawi ado myam comment hai ro comment gi matu ina punishment taw ra kan ba do punishment sam sam na ko je ꯁꯣ ꯑꯅꯤꯃꯛ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯅꯤꯃꯛ ꯂꯣꯏ ꯇꯧꯃꯤꯟꯅꯅꯦꯕ animak ja kan myam amana ngam da bdia de ꯀꯔꯤ ꯆꯞ ꯃꯥꯟꯅ ꯂꯣꯏꯃꯤꯟꯅꯔꯗꯤ ꯆꯞ ꯃꯥꯟꯅ ꯇꯧꯕ ꯇꯥꯕ do bi ai na hali hande ka ꯍꯥꯟꯗꯦ is ꯅꯣꯏꯕꯗꯤ ꯀꯔꯝꯕꯅꯣ ai hande ai ni ko ka nong on to hai do ꯚꯤꯗꯤꯑꯣ ꯂꯩ ꯚꯤꯗꯤꯑꯣꯗꯤ ꯅꯪ ꯈꯪꯗꯦ ꯑꯗꯣ ꯀꯔꯝꯕꯅ ꯍꯥꯟꯅ ꯈꯪꯗꯦ ꯁꯣ ha mo ja mo ai ko kam mo ngam mo do jam ado me punishment je ko je hojiti ai halo ba section jam chadre bagi kainon pijin sina mai bigi dress to ma mai bigi dress to do wai daga khoi jagoi sa de ba ꯄꯨꯡꯗ ꯗ꯭ꯔꯦꯁꯁꯤꯡꯗꯣ ꯇꯥꯗꯣꯏꯅꯤ ꯑꯩꯈꯣꯏꯁꯦ ꯄꯨꯡꯗ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ado sigi punishment do ado di kainon da wona thagala kane ba hana ꯀꯣꯟ ꯊꯥꯔꯛꯑꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯑꯅꯤ ꯃꯃꯥꯡꯒꯤ ꯊꯥꯔꯛꯇꯦ ꯍꯟꯗꯛꯁꯨ ꯊꯥꯔꯛꯇꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯌꯦꯡ ꯅꯝꯃꯛꯄꯒꯤ ꯆꯥꯟꯁ ꯋꯥꯡꯉꯦ ꯑꯗꯣ ꯈꯪꯗꯦ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔꯅ ꯆꯟꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯅ comment da ibiramoba akabado kana kai kana poido sigidi matang asida losanjarage sabe yaba sare khangbe yaba khange ꯅꯞꯀꯤ ꯌꯥꯎꯔꯤꯁꯦ ꯊꯨꯞꯄꯦꯕ na ya ꯉꯁꯥꯏ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯁ꯭ꯀꯨꯜꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯔꯨꯃꯥꯜꯗ ꯇꯧꯔ ꯁꯤꯕꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯔꯨꯃꯥꯜ ꯁꯤ ꯂꯩꯗ ꯂꯦꯎꯗꯅ ꯑꯗꯨꯗꯒꯤ ꯑꯩ ꯉꯁꯥꯏ ꯅꯦꯠꯇ ꯀꯩꯅꯣ ꯄꯤꯗ꯭ꯔꯕꯅꯤ ꯔꯨꯃꯥꯜ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ sigidi bye bye